Private hospital Singda hana anaba yenglamba specialist Dr. Laknakhidre. Media selna tholak pa cherol lamada kanagumba rimski doctor natragana staff singna private farm singda practice tawba yauragade madugi pau pibirau Ministry of Health and Family Welfare Government of India ge makhada rimski faculty amadi staff amatana private practice tawba yade habig akan bating balai hyriba wafam asima mangda notice ani raktokuna khangan balai kre karigomba institute asigi doctor natragana staff singna private practice tawre habigi khudam changjamna sing balai ragade rimski authority ge email ID amadi WhatsApp number fawba piduna maduda paw piraknaba miyam da hangalakre karigumba pirakliba paw aduna asamba oiramba taragadi doctor natragana staff adu suspend tawba natragana thabakta terminate tawba fawba yai haina phungdokre oirakliba phiba masida government ki hospital da thabak tawna private hospital ani ahumda anaba layeng ba doctor kaya hauzik private hospital Singda Laknakhidre haina press na phangba paw gi likulamana haire Specialist Dr. Adu private hospital Singda Laknakhidre asigi maram makoigi maikaidagi out of session oibana lakpangamdabani haiba wafamdi phungdolakpalai tawbata bumadumak oiramgani haibagi thajabadi leite handa government hospital da thokiba thodok amade hospital authority na lokalakleba khongthang asi yenglaga laktabani haibagi tingnabadi chawna lei hairi Housing Infal West amasung Infal East District ani asida chawrakna private hospital kul hena leiri hyriba private hospital sing asida magi specialized oina layengba department sing su leiri medicine cardiology neurology orthopedic pediatric and gynecology oncology ENT amasung psychiatric ke oiba clinic sing su hanglaga yengbasu yauri maru oina lamdam asida hariba tongan ba hiram sing asige specialist Dr. asi masing yamna leitabana maram oiraga hospital ama anida adumak appointment launaraga layengbagi thabak su adumak tathari maram aduna kanagumba imung amagi ana ayeg yaurakpa matamda hariba specialist Dr. asi unana ba amadi layengbagi thabak tathabina ba hayuna sel mayam ama tinglaga question chena ba kaya amasu leiri aduga specialist doctor ama mayumda oirabasu hospital da oirabasu appointment lawada tha ani ahungi matamga thaba doctor singsu adumag yauri phiba masida michang sangalai da balaita lairaba kayadi imungi anaba yarakpa matamda aduki matik awaba haibadu oiraga lakle maraksida haukiba numit ni humni asida rims specialist Dr. Singh yauna atai Dr. Singh regular oina ana layeng bagi thabak chathaba haukre hairi adubo state asigi government kya sobo hospital ani rims amasung zanimsta state asigi yamkraba anaba sing khakta natana mapandagi layeng balakpa anaba fawba yauna layeng ba asigi capacity asi puba ngamgadra haiba wahang amadi lakle kanagumba sel paiba paidaba haiba wafam natana anaba adutabu faraga di haina private hospital Singda layeng ba kaya amasu yaudabnate asigumba phibam asida hana leiriba private hospital Singda yenglamba Dr. Singh aduna lakhidaba haibasida anaba du kadaida pugadagi haipa wafam lakpada government hospital da oina puba tabani puba matamda anaba duna pamliba specialist doctor adumag yengba fangadoribra haibasisu asoba wahang amani maram aduna government ki oiba planning amaning thina tawraga leiriba tongan ba layeng chathariba specialist Dr. Singna anaba singbu matau karamna mapung phana layeng biduna anabagi punsi kanana ba hona minagadage haibadi jangi haina maikai kharadagi mot phongdorakpasu yaure nakalamaromda langon da lairiba Caesar Hospital and Research Institute ki oina de makhoi gi oina private institute ama oibaga loyana masagi oiba medical college namasu leijare maram aduna makhoi gi oina de government ki thabak tawba doctor natraga atai staff sing contract sign tawba yade hanadagi hauna institute asigi oina tongan ba department singi Dr. Singh loina mak leijai handang marak asida hospital asigi OPD amadi emergency service da anaba layeng bagi changsu wangkhatli haina hospital asigi makedegi wafam sing phungdoraklei Paramilitary Force के headquarters Manakta bomb Pikhaikhre Miyoi Sikhre Pakistan के Balochistan province da leiba frontier constabulary FC Manakta bomb gi landa chatharakpadagi yamdrabada Miyoi Sikhre kuntra hen aso fanangkre hairi Balochistan gi kotnung Quetta da leiba FC headquarters ke maya da leiba mi yamna sinba lambi amada bomb Pikhaikhre gi thodok adu thokibani hairi thodok adu Balochistan ge minister Mir Sarfaz Bukati na akanba moong da yaning da ba phungdorakpaga loinana terrorist attack ni haina phungdoke Balochistan ki head minister Muhammad Karkarna bomb Pikhaikhre thodok adu da Miyoi Sikhre amasung kunthani thoina sokre haina phungdokpaga loinana asopa sing adu province adu gi tongan mafam singda layang chathana ba Pikhaikhre hairi thodok adu ga mari lenena Balochistan ki emergency lathokre
Quetta Leiba Civil Hospital, Belochistan Medical College Hospital, Quetta Amasung Trauma Center dasu emergency lakthokle haina province aduge Health Secretary Mujibur Rahman na phongdokre bom bukai handana misimina kaya thogan kiba adu housing makidi kanagumba group amatana makhoi thokan bani haina phongdorak palaitre Belochistan province asi Pakistan ke manungda khwaidigi irang mayok nariba mafam ama oibaga loinana insurgent group singna yamna toina security force sing ke mathakta landa jathaduna lakhibani bom pokhai hanigibagi thodok aduda Belochistan ge se minister Sharfaz Bukati na pangdaba thawong sing asina Pakistan ke mapangal solhan ba ngamloi miyam ge amasong security force singi kathokpa kayabu lemna khak mangloi amasung Belochistan da ingtappa amasung tangdulai taba aikhoi pumnam angna pami haina social media da phungdorakhe Iran amasung Afghanistan ka ngamkhai thangnana leiriba Belochistan ase insurgency singi lefam ama oibana matang kayagi mamangdagi Pakistan gi security gi mathakta misimina thokhan ba yaba thabak thoram sing ka thaduna lakli hairi Belochistan da leiba Beloch insurgent group singna Pakistan gi security force singda atamna landa chathabada natana China Pakistan economy corridor project kada sutatana yekai thingai bagi thabak sing ka thaduna lakli Assam dagi lakpa Miyoi amadagi lupa lak taraga lising tara taruk amasung thar jeep ama nongmai chingdol da munkre haiduna police tawakkre tha asigi kunipan da khumal lampaki ISBT manakta leiba hotel magistrate ta thungaduna lairakkiba Assam gi Maru metropolitan gi Khajuli gi upper Loipurdagi Faridul Hasan apokpa Siddiq Ali Ahmad kauba Miyoi amadagi mahakna masakhangba Miyoi ama amasung mahak kaloinaba nomai paiba Miyoi ni pan lomna chen oina lupa lak taraga lising tara taruk amasung mahaki gari thar jeep AS26 F0870 mulaga lowbrick haiduna Imphal police station da complaint report ama file tokre hairi Faridul Hasan tay kun manga na complaint oiduna complainant oiduna ngarang file tokhiba report aduda mahak Manipur da Miyoi aniga loinana langmina khibani haina phungdorakle aduga mamang thakta Assam gi Karimnagar da leramba Lilong Yangbi lekai dage masagi chahi kuniparam suraba Miyoi ama mahakka khangnabadagi Miyoi asibu mahaki oina Manipur ge local contractment orakibani hairi mahakna tha asigi kunipan da hotel asida check in tawguna leiraklaba matung numit asimakta da mahaki local contractment oriba Miyoi asina atopa khulai paiba Miyoi ni pan longa langmina duna mahak amasung mahaka langmina kiba Miyoi singbu Kihan khangalaga lupa lak taraga lising tara taruk namduna mullaga lawbikibani hairiba senpham asigi manungda lupa lising ni punithoi di case oina lawraga ataina accuse asigi account electronic transfer tawhankibani hairi Thawdok asi thokraba matung rang sunumidang pung 8:30 rom tarakpada sapmanaba Miyoi khupu asina mahaki amuba masugi thar jeep asibu sumullaga pukhibani hairi gari asi pukhibagi matangadi Aton basenpham singdabagi dama gari asipi bani haibagi aranba video ama su thadorakle maram sing asina police na thodok sing asigi matangda case ama lakhotuna chenaba singlogi matungina fagat bio amasung namduna munkhiba gari fangan bio haituna wakat pani hairi Karur genesina bagi thodok adu bizaina MK Stalin da tainakre Tamil Nadu gi Karur da actress politician Vijay gi campaign rally da nesina bagi thodok thokuna Miyoi ni phuma thoi sikhra matung ahanba oina actor politician Vijayna video ki khuthangda miyam da wangang lakhibada national ki thodok adu Tamil Nadu gi se minister MK Stalin da tainarakre actor politician Vijayna phongdokhibada asigumba campaign rally ase district manga da pangthokuna lakhi adu bulaibak thiba thodok ase karu da kamdawna thokibano haiba sichinga ningai oi Miyamna di asengba khangnaramgani thaurangidamakta pirakhiba mafam aduda leptuna security gi oiba sana kanglon amata kaidna wangangkhe aduba laibak thiba thodok ase insinduna thokan khiba oigani CM Stalin na aingonda laman khumling labasu aihak yumdana tragana office ta adumak laigani nangna tawningba tawrakpada aina ki duna chengadaba natte adubu miyam dadi amuk hana sowan bigano haiki